my channel Liza Entertainment mayam bo amkana ai channel Liza Entertainment da taram okchari ngasi se ai isagi tongan ba yamna mayam da sukana gadaba maru ana YouTuber singda blogger singda kana gadaba adukumba blog amani aina mayam da show tawjadoi se ngasi se ai yam kui na ngai roba matungda ai Google Adsense pin se ngasi post ki through da yawre sida leire Google Adsense pin se si leire se Google Adsense pin sigi matang ne masi kamai to enter tawdoino masi kamai yorakpono ngasi aina kari problem thenaki masi honna bakanda adugi duni aina kitang mayam da share tawjadoi se sida amtang camera na zoom tawragasu Yengbiyu sigi mafam se aina aigi address se Liza sida iri se Liza Entertainment Hairok Patri Ngaruthul Kuman Hairok Manipur 795148 sumaita address verification piba matamda aingone kitang thengna yorakibe maram amtang ai haijage mayamna susi YouTuber sing anoba horok leba YouTuber singna soidana bagi damaktani aina si Google Adsense gi matang da aina blog ase sajari base aina soikiba macha am yawbadagi ai tha ama natra thengna tha ni gi manungda sigi Google Adsense se phangada base post ki through da adu bai phangidaba ai tha manga gi matungda phangi bani ngasi se aina soiba haibabu sida aina title se aigi address verification tawba matamda aina main ba kanda moigi address main na line 1 line 2 gani yawre bako aduda aina Liza Entertainment hena melu ai tasena makti aigi mingje main gadab adam post office ta lapa matamda address ti khanga gazu kamai tawge ha matamda Liza Entertainment ji mi mami ni natabanina kana gi channel no kari no ha ba se khangdabna maram post ta sum kuin namchana laikhi postman asu khangdab adu mingama iba ma darkar oirame adubu anyhow ai postman duga pau phauna jaraga ai gi channel makak sumaina ming laibani adu umthang search tawbiro haina mama gi hapta amani da ai question chelaga mana thibira aga ngasi ti ai gi khutta hariba Google Adsense pin ai kuina khawna na ngai jaram ba aduga si yaudragadi Google Adsense pin yaudri ngasi YouTuber mayam singna ngasi gi mai magi blog hangliba tongan ba channel hangi mayam se masi pin se verify tawdima khai payment se gi account da changa oidabagi phiba mamalai asi yam very important ya maru eba oi ko si matang ai khajik tang ai haijage ai hangdri sigi Google Adsense ai huji hangdri mayam mamang da hange aduga sida yariba 6 digit pin ne se ai gi verification tawboina address verification tawboina sigi pin 6 digit ki pin se number mayam darka lai verify tawba darka lai plus aise bank add tawdoini aigi bank karamba bank ta payment se pamno habtu add tawdoini adu so ai kijitang ai mayam da haijarake hoi tongan ba sigi blog sinam kiba hindi da tongan da lon ba mayam leire manipur du sulai adu mayam da su YouTuber singna khangna bagi damakta aina sengna sigi channel sigi khuthang da aina namjabani ai hoji ai mayam mamang da ai amtang aigi Google Adsense pin lai se amtang hangjage si digit pin do kamaina leibano kari kai instruction pi bano habto ai amtang haijarake okay ai sida hangtok jare ai pin sida leijare smai tor ka pin se 6 digit ki pin sida sigi pin se smai tor leijare okay sida instruction khara piri se instruction say pajarake sida instruction khara step 1 step 2 your Google Adsense personal identification number pin habase personal identification number habani masigi sai amtang pajarake step 1 step 2 step 3 step 4 hana lei adugi do amtang ai kaino amtang pajarake step 1 da sumain hai sign in your Google Adsense account at www.google.com/adsense hadi Adsense gi Google Adsense da changbiro with the email address and password to toraga adom gi Adsense Google account da changbiro first step da second step da step 2 da click the gear icon and select payment okay icon le madra payment haiba icon tu da toraga adura select tobiro step 3 dana in the left navigation bar click account information then click verification address verified address haina ama yorongani aduda account information habdu nama matungda verification address verified to habam yorongani then arobe step the enter your pin adongi pin do nambiro as it appear on the right and click submit pin aduga pin do nama 6 digit ki sida hoji leiriba pin je namna matungda submit hana tobiro
asida loire aduga adongi pin enter tawbudo success oire haina ma hairani aduga somda tonganba option amana payment add tawba mu darkar lei payments na aigi karamba bank ta any bank sizna pe yai aigi paisa la aning bado any bank ta transaction to halak pe yai Adsense gal link laina han pe yai adugi payment add tawbado adusu aina aigi video macam tang blog macam tang edu namjaraga ai sida ujarake adu mayamna sum yengbiro ahanbada Google da changbiro Chrome da changbiro matungda Adsense account haina namlaga Adsense account ja hangtopiro yan sida aikoi gi zoom tawsanjarake Google Adsense han lei basida Google Adsense sida enter toroga koina sign in tawsanbiro ahanbada then sign in tor matungda suna interface amakha tholakani sida interface sida Yengbiyu sida I khatang zoom tawsanjage sida verify your billing address habasiki makhada verify ama yaurise masida verify toroga adomgi 6 digit Google Adsense pin do enter tawsanbiro sida aigi 6 digit pin do enter anta tawjage 5419225 adugi matungda makhagi submit habasida nambiro loire sida submit har matungda your billing address has been verified and higher asin si haraga ai ngasigi ichamchamba Adsense pin lakpagi aigi Google Adsense pin lakpagi blog ase ai swaida tension jarage mayamda aigi blog ase ngasigi Adsense pin kamai lakpa kamai number khotpa ase asi kitang mayamda kanaba pibo oragadi like button amam nambiu aduga aigi channel sisu share subscribe soiden tawbiu haba wafam se thamjaraga ngasigi swaida tension jarage